Kitang peaceful atmosphere ama laga da boom pokai ba nongoi kapsan maga hek tawrisi karamba agency ga yawrab janu sini ekoigi sida shanti porokna ba sanaba kana kana yawrge si punna khangmin nabagi matam do ai oire ai ba simai thamjage Paugi lam the Tabak Toribilam Damasi Paumi Singi Punfam Weriba Manipur Press Club Linkat Kibagi Yankai Mato Isuba Mapo Kumon Pangto Kray Thoramut Sarugaki Emile Yumnam Kemsana Status Mausagi Pum the Purut Nabigimal Punahona Minasiana Apil Tauki Loina Statusida Itatabakara Lakle Kalabamatam the Bom Pokaiba Nomai Capson Bigitogo Tolibasi Karamba Agency Yaw Hibasi Kangdok Minabagi Matam Oire Fondoki Infalgi Major Kulta Leba Manipur Press Club ki sangle na pangtok leba thoram asida Lamlai Assembly Constituency ki MLA KH Ibomcha Paso Assembly Constituency ki MLA SK ba DI par ki Director NZ Utam Amzu ki President A Vakta Amasung Editors Guild Manipur ki President KH Kogen yauna tongan tuan ba media firm singi editor mari paumi sing sarugya ki ba singna lai kidra paumi singi ning sing nungbida lai katuna ikai khumna ba utke loinana Amzu na puthokpa sahi sigi calendar mari diary su MLA Kemsan le ibomcha mari MLA ke bana phongki Tharumud MLA Kemsana Maka Taraduna Manipur Tokliba Irang Asigi Waroshin Purana Bahona Wari Sanaba Natana Atai Pamba Lairoi Tampaki and Kokomi Amuko the folks Nachingba Loopsing the Mausagi film the Lakna Raba Mafam Kada Chatan Wari Sana and Beloriba Tautang Tagat Ningai had a Fondoki CSO singna initiate to bidna discourse kumba tongan ma jaga setna koi mera bai sing club sing wari sawa hobi basi tasengna thakat pa kongdu sei folks ki no magira ni gira ma hore then korko mi gi su samana na phalda valley da lakpada kaisu akai ba lere roi haina lokthok piri du shanti oina sangjin bagi achou ba kongthang amani thamjage at the same time koi ga amuko gi sinong sing su loji loya sekna shanti gi pawgil pi ba hore na ta jai masi manipur gi CSO singna local iba step si shanti thuna hajlak bagi tip amani haina ai takaro pungduk sari kitang peaceful atmosphere ama laga da boom pokai ba nongoi kapsan maga hek tawrisi karamba agency ga yawrab janu sini ekoigi sida shanti porokna ba sanaba kana kana yawrge si punna khangmin nabagi matam do ai oire ai ba simai thamjage